Question number 233. Hangbigadaba Honorable Member Shri K. Megachandra Singh, Pakhum Pibigadaba Honorable Chief Minister. Sir, start question number 233. Good morning, Honorable Speaker, sir, honorable members. Start question number 233 ki A ki answer the verification process taujari aduga evict taukiba mayam dugi manungda landless sing yawramagadi adu koi resettlement tongan batawni aduga leiriba irang jina mar kana koi kitang survey da kitang thengdaba lay. Mr. Speaker, sir, supplementary amani da thamjage. Sir, Honorable Leader of the House na Waithau amadi Waithau Sangom Sangda eviction taukibasi process tauri hai amadi makhoi yum thugai hiba pata laiba kharasu dum moi yum thugai khare aduga masi process tauri hai sahi ani phajale aduna lam leijadaba singdu process tauri hai karamba kanda taudoino haibidi hujiksu relief camp da community hall da lairi sahi ani se yum sama chani dani takhai khibase aduna sarna masi akaknaba matam pibiyo adagi lam leitabasi Honorable Leader of the House na asu house da su lakthoki aduga khabar da su haiki lam leitabasing lam pini haidana adu pibiyo sir humanitarian ground da mokoisu akoi mioi bani lam leitadana hujik chahi ani pai leibasi matam akaknaba pibiyo sir matam akaknaba ta haibiyo sir. Kaino Honorable Speaker, masi akoi reserve forest reserve forest lamda ekhoisu eviction to bokan de khoisu yamna hurt to inuaite yumam sugai ba ke do ba sha nungai ta ba do tangai phadana state ki miyam ki larger interest ta wai thau gi si to gi bani loji phawbada sir application victim tarani thoi de gi di application lai kitang hujik thar me gi thoki bairang chine khoi de kitang delay to gi bani aduna hairiba singsi tasing na land less bi koi land bank khara bhaw da koi ahang mo jaga bhaw da identify tawre ai athu matam dai thok pai khana to je Mat Sir, amtanga thamjagi ke sir. Sir, hujiki lam gi ahang ba se sir adum ai akoi district administration da su pau phauna jai lam ahang ba su jaga du adai da ahang ba dum lei aduna matam si khara kuiman gre parja sing yam wa ba lei aduna dc da khoi amtang instruction namtang pibiraga athuba matamda pini haiba ma leirabanina athuba process tawbiradi nuai ni khanjai sir. Thank you. Mathangda start question number 235. Hangbigadaba Honorable Member Shri T. Shyam Kumar, Pakhum Pibigadaba Honorable